Manipur chathariba santi oidabagi phibam ase ngasi numit yankhai nimuk phare lamdam asida law and order amuk hena tight oinaba amadi akaiba kaya makha tana thoraktanabagi damak haukiba March thadagi internet incessantly service banto sinduna thamlikli bani internet ase hangnaba maikai kaya dagi appeal su tawjakre adubu sarkarna kari khangba leiba khangde internet service pb3 June tang kunmanga phawba extend tawre haidi internet yaudaba haibse awaba matam amani maruina internet khaktaga sagon aduna leiramba singki oina masitana tana internet ki matengna lairik laisu tamba medical related any such UPI use to banatraga masitana tana social media ki mateng dagi sen tanba singsu leiri punumak supna awabada tahadle state asida fajana santi lak labada internet tharak pagi mong mali amurum di state asida santi purakna wa ngang na bagi tamak MLA khara Delhi di satkre hairi ima event kayana kem ta leiri basingna wa na khangnari kari numita mayum da amuk hanna chatuna tangdu leitana leiba phanglugani khanna irang asida maram oiraga hiram ke ada delay ohelle crisis ohelle hena chading ohelle yang na santi da lakna ba mandir sing da puja ka pangthok tuna thauni jabagi thabak su chathari amrom da Rahul Gandhi na ruling government da tainari makhoina issue asibu yang na solve tawdi haiduna praja mayam su yang na peace purakna ba hotna di haiduna central government da khoi saunari America gi submarine amada billionaire makhoi manga tonglaga akai ba titanic yenge chatki ba sing hauki ba sande dagi thiba phangdana lairak pani haujik su phangdri adubu phangani thajadri submarine macha tu da yaukiba oxygen sijinabagi time adu landuna chatkre ngarang US Coast Guard na reporter sing da haiki Titanic ki akai ba taduna lairiba adu dagi around 500 feet lapna pot ama kai khibagi machet makai taduna laiba thengdare ahan badagi authority sing na pot ado ngasai gi Titan ko ba submarine ado pokhai khibagi machet makai ni haiba se confirm toram de adu hojikti confirm torakre Titanic ki manaka taduna lairiba debris sing ado Titan ko ba mi manga tongkiba submarine adu ki ni sini masina takpadi submarine ase ising manung du pokhai khre amasung maduda yawbam billionaire makoi manga gi mong phamsu Titanic ki nak to oikre adubu world na thagatli makoina risk lawraga explore toning bagi wakhalon adubu Titan ko submarine adubu operate toriba kangdup na yamda nungai tabaka loina na phongdokli karam na thodok ado thokibano haibasida makoi yamna chintani amasung inquiry to bugi tabak chathagani akang ahi sing na hai adugumba khuchu khulai amada tonglaga samudra ki manung de around 4 km makha da chat pa hai basa mi painingai oiba yamda risk oiba thabak abani Prime Minister Narendra Modi US khongchat ta laikri Prime Minister ki hante ki khongchat ase yamna maruiba khongchat amani amadi interior USA ki mi sing na ma lakpo bu thumoi changna welcome to buga loina na kari matang da President Joe Biden ga wa thamnari ba masi sumi yeng chingchinari mangna visit tawrobagi tungsida India ki macha sing na US changbagi visa komhan bagi wafam di khara thorakre loina na tunglam bida USA amadi India hiram ka da punna khongthang thangmina bagi wa ka su thamnari hai khongchat asida Prime Minister ki side ki First Lady Jill Biden da 7.5 carats ki diamond amakudol tamki hai loina na yamna chawba mahfil sing the USA ki thak wangwa phamnai be sing una ki ngang na ki amasung chamin thakning bagi thoram sing pangtok masiga loina open press conference amada Prime Minister of India da oiriba minority jati sing bu discriminate to bagi wa pham sing da adom ki kari wakhal no haina hangbasu yauki tanja sida man haike khoi gi India di democracy country ni aduna khoi gi lebak jati dharma khena bagi wakhal lon leiti madugi system leiti purumak chap mane democracy gi yumpham da basic principle bungak na lebak phajana ngakli phajana ngakani chathagani haina magna khumki hairi Prime Minister gi hungchada se 24 June phawgeni amrom ta Russia am Ukraine gi tension high point laindari Crimea ha se Russia na Ukraine dagi lokhiba portion amani hani gi lanpham amada adagi lamasi bu Russia na konduna thambani amasung masida bridge khara lai madugi bridge sing dagi manungda amadi na Ukraine gi mission thugai dokre hairi masi yamna chawba route amani important route ni Russia dagi changlak pagi amasung maduda pochai pusan bagi maroi pa mafam de masigi maramna lana se amuk hena tension ohelle mai de gi ha pa hai bedu thokle ngarang ase Russian cruise missile khara kablaki Ukraine da Crimea bridge to gai big revenge oina adubu missile tarahum doiti Ukraine na thom thabangam ki hairi western mapangal na phajana ngak labi Ukraine na samu gomna Russia ga asum inna duna lairi ba asini so thanks for watching